مقامهم فوق رأس الجبال. بسم الله الرحمن الرحيم. محترم حضرات، پوری دنیا سیدہ لیریبا مسجد میام سنگ سیدہ خواہدگی متک مگل لیبدا انی صبح مسجد اقصا گی متانگ دنیبا نسی ایکوین نئی نگدوری بسی. اہان بدا قرآن گی منونگ دا اللہ تعالیٰ نا مسجد اقصا گی متک مگن گی متانگ دا حیریبا. سبحان الذي اسرا بعبده ليلا من المسجد الحرام الى المسجد الاقصى الذي باركنا حوله لنريه من آياتنا انه هو السميع العليم. کفر امسنگ شرک دگی یامنا سینگلب مپو محاکنا محاکی بندہ اسیبو اہنگ امگی یامنا تیلب متم امدا مسجد حرام دگینا مسجد اقصا گی میکیرم دا پورا گچت کھیرم. ادگم لبا مسجد اقصا گی اکوئی بسیدہ اللہ نا رحمت امسنگ برکت تھمبیریب. اللہ رب العزت نا محاکی بندہ سیبو پورا گچت لی بسے محاکی قدرت کے خدم کیا ینگن نگائی گی دمکتنیب. سیگ آیات اسیدہ اللہ تعالیٰ نا مسجد اقصا سیگی متک مگن سی قائم نا وانگ بنو حائبا کھنگن نینگی بسے ایکوئی نا کھرخجی کھنگ با متونگ دا مخاتانا مسجد اقصا گی متک مگن نا سے ایکوئی امکا کھنگمین نا سے با. مسیگ آیات اسیدہ اللہ تعالیٰ نا حائری دنا الذي بارکنا حولہو مسجد اقصا سیگی اکوئی با دا اللہ تعالیٰ نا برکت تھم میں بسے کرم با برکت نو با اللہ تعالیٰ نا تھم لی بسے. اللہ تعالیٰ نا مفہم اسیدہ برکت مخل انی تھوکنا نے با تھم لی بسے. دنیاوی برکت حائبا اما ادوگا روحانی برکت حائبا اما. مسیگی آیات سیگی متونگنا اللہ نا برکت تھم بیری حری بسے مسجد اقصا گی منونگی نتے با بلکہ مسجد اقصا گی اکوئی بدلیری با سرزمین فلسطین گی سرزمین دا اللہ نا قائم نا برکت تھم بیری حائبا دوگی متانگ دنے با. فلسطین حائری با سرزمین سیدہ اللہ نا روحانی برکت سی کرینو و تھم لی بسے. تاسینگ نمکی اللہ تعالیٰ نا مفہم مسیدہ نبی کیا تھارکری با اسومینا اتوپا مفہم دا قیدونو دا تھارک تریبا. اسمنا مسیگی سرزمین سیدہ نبی کیا گے قبر لیری با اسمینا اتوپ زمین دا قیدونو دا لی تریبا. تسنگ نمکی فلسطین ہاری با مفہم مسیدہ اللہ نا برکت تھمبیری بنے با. مفہم مسیدہ مسنگ تھنگم دربا نبی لسنگ کیا لاکھر بنے با. حجیکشو نبی لسنگ کیا مسنگ تھنگم دربا قبر لیری بنے با. ایکوئی متم چپ دا حضرت ابراہیم علیہ السلام کی ممنگ ستارہ بنے با محاکی نپی انی نے بلیری بسی حضرت سارہ علیہ السلام امسنگ حضرت حاضرہ علیہ السلام. حضرت سارہ علیہ السلام دگی لائبہ مسانو پاس حضرت اسحاق علیہ السلام نے با. ادوگا حضرت حاضرہ علیہ السلام دگی لائبہ مسانو پاس حضرت اسماعیل علیہ السلام نے با. ادوگا سیسو ایکوئی کھنگ دبا امنا حضرت اسحاق علیہ السلام کی نسل دگی لائب نبی سے نبی لسنگ ہمدرانے با. ادوگا حضرت اسماعیل علیہ السلام کی نسل دگی لائب نبی سے سمنکھ کے نبی اما کھکتنے با. ادو ارغسو ایکوئی کی نبی محمد صلی اللہ علیہ وسلم سے حضرت اسماعیل کی نسل دگی لاغسو متوم کھکتا لاغسو پورے نبی سے دا غلبانے با اویری بسی. نبی پن مکتگی متک مغل لیبا نبی پن مکی امام نبی پن مکتگی ہینا اللہ نا نوسی جب نبی ایکوئی کی رسول صلی اللہ علیہ وسلم سے نب. اللہ تعالیٰ نا ایکوئی کی نبی کریم صلی اللہ علیہ وسلم تھرک لیبا مفہم سیزو پوری دنیا سیدہ لیبا مفہم سنگ سیدہ گی خواہدے گی متک مگل لیبا مفہم اللہ کی یم اسینگ با قبات اللہ لیبا مفہم مکہ مکرمہ سیدہ نیبا. ایکوئی لوئی نمک سے مہا کے امت کی منونگ دا چل حلی بس ہے اچوب نعمت امنے با. اسمنا حضرت ابراہیم علیہ السلام کی مچانو پا حضرت اسحاق دگی لائبہ نبی سی ادوگم لبا فلسطین ہری با مفہم سے دنے با نبی لسنگ ہمدراما کسی اللہ نا تھارک لی بسی. حضرت اسحاق علیہ السلام کی نسل دنے با مپاسو نبی مپودھوسو نبی مچاسو نبی امسنگ مسوسو نبی اوہل لی بسی. تسنگ نمکی حضرت ابراہیم علیہ السلام کی مچانو پا حضرت اسحاق علیہ السلام نبی حضرت اسحاق علیہ السلام کی مچانو پا حضرت یعقوب علیہ السلام نبی حضرت یعقوب کی مچانو پا حضرت یوسف علیہ السلام نبی نے با. سیگی نسل سے سمین نبی سے لگاتار نے با لائی بسی. سیگی نبی پن نمک سے فلسطین ہائری با مفہم سے دنے با اللہ تعالیٰ نا تھرگ لی بسی. ادن ایام با علماء کرام سنگ سے ہائری بسی فلسطین ہائری با مفہم سے متک مقل لائری بسی مفہم سے دا نبی کیا گی کھونگی نشان امسنگ نبی کیا گی قبر لائی بگی نے با. ادنا جہاں اپب می سنگ سگی بزرگ سنگ سگی اللہ والا سنگ سگی قبر لیری با مفہم دو پھائی ہائی بگی خودم امنے. اسمنا مفہم سیدہ دنیا کی اعتبار دا اللہ نا برکت تھم لی بس ہے.
Ulamai kiram singsina hairiaba mafam asida tongan ba itop topa manam nungsiba nungsit ama Allah Ta'ala na sitalliaba masigi nungsit asina mafam asida layriba misak khuding makta masa mau phabagi zariya mo ohellen haibiriaba sitanatana Allah Ta'ala na Quran gi manungda uhai kharagi qasam charaga hairidana watin wazaitun tin haibadi injir dubuneba tasengna makki injir hairiba uhai se mafam asidagi yamna Allah Ta'ala na phangalleba asum tawdana zaitun thau punnamaktage yamna magul leiba thau mafam sida aduki matik phangalle asumna aikoina jannat ki uhaine na khangnariba anar haibadi kapoi mafam sida aduki matik Allah Ta'ala na phangalli sitanatana mafam sida lairiba misak khuding makki maithung si aikoina uba matamda aikoi khangba ngamganeba tasingna makki mafam sida Allah Ta'ala na tongan ba khas rahmat amasung barkat thabi haibasi aikoina khangba ngamme Quran gi ayat sigi matung inna Masjid Aqsa sigi akoiba sida Allah na rahmat amasung barkat si asuk yamna thambire adui taragadi Masjid Aqsa Allah gi yum sida Allah na kaya yamna rahmat amasung barkat si thambira mani asumna Masjid Haram puri dunya sida khwaidigi matik magul leiba masjid aduga ahan basu Allah gi zariya degi Hazrat Adam na tamir tawkhiba sakhiba masjid neba asum tawdana puri dunya sida khwaidigi matik magul leibada ani suba Masjid Aqsa sisu puri dunya sida ani suba Hazrat Adam alaihi salatu salam na tamir tawkhiba masjid neba hadis pakta lai Hazrat Abu Zar Ghifari radhiyallahu ta'ala anhu na Huzur sallallahu alaihi wasallam da hangeba ya Rasulullah puri dunya sida khwaidigi ahan ba masjid se karamba masjid nona Nabi Karim sallallahu alaihi wasallam hiduk pirami Masjid Haram nena aduga mathangda ani suba masjid sina karamba nona Hazrat Abu Zar Ghifari radhiyallahu ta'ala anhu sina hangi Nabi Karim sallallahu alaihi wasallam hiduk pirami Masjid Aqsa nena sigi matungda Hazrat Abu Zar sina amaka hangeba ya Rasulullah sallallahu alaihi wasallam sigi masjid ani sigi marak sida Masjid Haram amasung Masjid Aqsa sigi ani sigi marak sida kaya yamna chahi si khetna banona aduda Nabi Karim sallallahu alaihi wasallam hiduk pirami ani sigi marakta chahi nifu si khetne Hazrat Musa alaihi salatu wassalam na Masjid Aqsa gi matik bagun si khangak pa matam chuppada Allah dagi dua toram meba e Allah aisi Masjid Aqsa ga atuki matik nakchal han bagi changsi kayam na nakchal han gadabano haiba matamda aisi siba matamda Masjid Aqsa sida aigi qabar si oinangai gi damakta Ibn Majah ki hadis amadalai Hazrat Sulaiman bin Dawud alaihi salatu wassalam sina Masjid Aqsa si sabalo iraba matungduda Allah da dua toraga polam ahum niye Hazrat Sulaiman alaihi salatu wasalam na ahan ba Allah dagi niri ba posak se e Allah jabbi aigi muqaddama sida aina jabbi faisla taba matam dan hak hukum ki matung inna faisla tahan biyo haibene ba haibadi aina faisla tagadori basin nahak na pamba hukum do nahak na pamba faisal do adugi matung inna faisla tahan biyo na niye haibadi achumba faisla tahan biyo haibene ba walam ani suba Hazrat Sulaiman alaihi salatu wasalam na Allah dagi niri base e Allah aingonda nahak na pigadori ba hukumat amasung sinnagadori ba ningthawase aigi tungda lakadori ba misak amma phobada sinnarroida ba adugum laba ningthawdo aingonda pibiyu sineba ahum suba dua Hazrat Sulaiman alaihi salatu wasalam na Allah Ta'ala dagi haijari base e Allah जो इंसान कनागुमा मिसक अमा मस्जिद अक्सा सिदा सुमना खक्की नमाज की वखल्लोंदा नमाज की नियत तलाबा महा की गुनाह तो लोइना मकुक थुक पियो हाइबनेबा जैसा के ngasi खक्ता ममा की मबुक मनुंग देगी पोगक पा अंगांग दुमना मागी गुनाह पुन्नमक अदो कोक थुक पियो सिनेबा अल्लाह दा हजरत सुलेमान दरखास्त तौरी बसे masigi hadisi ki makada Nabi Karim sallallahu alaihi wasallam na hari basi tasing namaki Allah Ta'ala na Hazrat Sulaiman alaihi salatu wasalam ki dua ani di qubul taw khare karamba ahan ba amasung ani so basi ahan ba jo mana faisla tari basi Allah ki hukum ki matung inna faisla taba siso Allah na qubul taw khare ani so badana jo Hazrat Sulaiman da phangkhriba ningthau amasung hukumat ase ngasi phobada kana guma misak amo phobo phangdri qayamat phobo kana amo phobo phangaroi mahaki ningthau jiba panba makhluk punnamaki mathakta ningthau neba mahak na werem libasi Hazrat Sulaiman alaihi salatu wasalam na niram liba ahum suba duasi ki matangda Nabi Karim sallallahu alaihi wasallam na haiba thaza balai Allah Ta'ala na Hazrat Sulaiman ki ahum suba duasi su qubul tawkhre jo insan Masjid Aqsa se ki manungda namaz ki niyeta yumda gi laaga masjid se ki manungda namaz solaba mahak ki guna punnamak Allah Ta'ala na kokthuk pi haibasi aduna Nabi Karim sallallahu alaihi wasallam na hiduk pirami la tushaddu rihalu illa ila thalathati masajid masjid ahum gi maikeida ibadat ke niyat journey toba amasung safar toba se si ibadat amane
masjid ahumsigi maikayda sumna khakki aykhoygi nepta yengba khakki natragana mafamsidagi rahmat amasung barkat laugi haibagi natragana namaz songena khallaga chatliba matam kaithuaga paisa tingaga masi shariatna tonganna ibadat nena maksus tawkhrabaneba madugi masjid ahumdudi ahanbada masjid haram ani subada masjid aqsa aduga ahum subadana masjid nabawi neba aduna hadis paktala ai nabi karim sallallahu alaihi wasallam hidok pirami kana gumma misak ama masjid haram gi manungda namaz matam ama solaba adui taragadi namaz matam lak ama sonbagi sawapi nabi gane aduga masjid aqsa amasung masjid nabawi da solaba adui taragadi namaz matam lising yang kai sonbagi sawapi nabi gane ba hadis amagi matung inna masjid haram dana namaz matam lak ama sonbagi sawapi nabi gani aduga masjid aqsa dana namaz matam lising yang kai sonbagi sawapi nabi gani aduga masjid nabawi dana namaz matam lising ama sonbagi sawapi nabi gane ba aduga masjid aqsa si musalman khuding makki qiblai awwal ne bo oiri base haibadi musalman singsigi ahan ba qibla si masjid aqsa ne bo oiri base tabu qabatullah gi maikaida qibla on base nabi karim sallallahu alaihi wasallam gi apam badi oiramme adunabu nabi karim sallallahu alaihi wasallam na makkah mukarramada lairingai namaz solingai matamda ahan ba qabatullah sharif si mamang da thamme aduga masjid ki aqsa gi maikairum dane ba mahangna olaga namaz solam libasi asumna tha taraga tarit si nabi karim sallallahu alaihi wasallam na masjid aqsa gi maikaida qibla olaga namaz solam leb tha taraga tarit ki matungda Allah taala na masjid haram qabatullah sharif ki maikaida qibla onangai gi damakta hukum tor khribane dosto masjid aqsa sigi manungda ibadat ama pangthok khiyeba masigi ibadat ase ngasi phobada mafam amma phobada pangthok tri aduga qayamat phobada kaidonungda pangtho aroidaba adugum laba ibadat amane madugi ibadat adu aikhoi punnamaki iman ge hisa oiriba makka amasung madina mafam masjid phoba adugum laba ibadat adudi kaidunungda pangthok tri madugi ibadat adudi masjid aqsa sigi manungda aikhoi gi nabi karim sallallahu alaihi wasallam na nabi punnamaki imam oiraga jamaat ke satha namaz anirak sonkhiye masigi namaz asi kaya yamna mubarak oiramgani imam su nabini aduga matungda lepiba har ek misak khudimak su nabine aikogi nabi karim sallallahu alaihi wasallam na miras ki maikaida Allah na kaurakpa matamda chatpagi matam si orakpada masjid aqsa sigi manungda aikogi nabi sina imam oire aduga atopa nabi mayam singchina muqtadi oiraga namaz rakat ani ada tawkhiyeba aikogi nabi karim sallallahu alaihi wasallam ki matungda lepkhribasi nabi khakta natteba balke atopa farishta kayasu asman dagi kum agane lepkhribasi horane jannat dagi hor kaya la aga nabi ki matungda ne lepkhribasi asuk yamna mubarak oiba namaz asi anirak ne ada tawkhribasi amana miras tatba matamda aduga namaz rakat ani mana miras dagi halakpa matamda ne chigi namaz rakat ani si solaba matungda gidi nabi su masa masagi mafam da ne satna khribasi jo kabar dagi thogak pa nabi sing du su masa masagi kabar da sang nakre aduga asman dagi kumak pa hazrat isa alaihi salatu wasalam su asman gi maikei tane basat khribasi aduga aikhoi gi nabi su makkah mukarrama dagi satpanina makkah mukarrama dane ba amaka halak khribasi asugum ba ibadat qiyamat phoba mafam amma phoba da ngasi phoba da pangthok tri ba ibadat ne Muhtaram dosto masjid aqsa gi nungai tabagi matangda aikhoina taba matamda aikhoi gi ningdon chi chonglibasi kari maram gino tasengna makki masjid aqsa gi matangda aikhoi iman wala gi iman gi tartib ne balairi basi aikhoi musalman punnamakki iman gi tartib taneba hujik phoba masjid aqsa se qaim oiraga lairi basi Hazrat Isa alaihi salatu wasalam gi mapok mafam Allah ki hukum ki matung inna mapa yauda bida Hazrat Maryam alaihi salatu wasalam na Hazrat Isa se bu pokri ba mafam do Baitul Laham hari ba mafam sisu Baitul Muqaddas Palestine hari ba sarzamin sida lairi bane aduna taseng namaki aikhoi aseng ba iman wala ne hairagati masjid aqsa se thamoi sengna nungsi pham tho eba masjid aqsa gi matang da aikhoi matam chuppada dua tawgadabane जैसे अखोइना मक्का अमसुंग मदीना के मैकेदा हज की मतमदा हज तौबा चलिबा सुमैना सिगी उम्मत सिगी ममांग हर एक उम्मत खुदिमक असे सिद्ध अक्सा के मैकेदा इबादत की दमकतने बचलमलिबसे अरोइबदा अखोइ पुन्नमक दुआ तौसी पूरी दुनिया सिदा लैरिबा हर एक मसाजिद खुदिमक बु अल्लाह ताला ना हिफाजत तौबिबोइसनु अदुगा अखोइ पुन्नमक बुसु अल्लाह ताला ना हज अमसुंग उम्रा तौबिगी तौफिक पिनबिबोइसनु